ꯄꯥꯎ ꯑꯃ ꯇꯥꯕꯔꯣ? ꯗꯨꯀꯥꯟ ꯐꯝꯕ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯒꯣꯄꯥꯟꯗꯣ ꯉꯔꯥꯡꯗꯣ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤ ꯍꯦꯃꯟꯈ꯭ꯔꯦꯅ ꯐꯦꯟ ꯑꯃ ꯂꯩꯔꯨꯕꯅꯦ꯫ ꯈꯨꯡꯒꯪ ꯑꯃꯗ ꯔꯦꯈꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯃꯔꯝ ꯆꯥꯗꯅ ꯀꯥ ꯍꯦꯟꯅ ꯂꯤꯛꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯣꯏꯅꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯒꯣꯄꯦꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯂꯦꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯒꯤ꯫ ꯒꯣꯄꯥꯟ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯂꯨꯄꯥ 10 ꯄꯤꯕ ꯄꯣꯠ ꯑꯃ ꯂꯩꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃ ꯍꯥꯞꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯣꯡꯒꯗꯧꯔꯤꯒꯦ? ꯆꯦꯠ ꯃꯆꯦꯠ ꯑꯃꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯌꯥꯗ꯭ꯔꯣ? ꯏꯅꯦ, ꯑꯩꯒꯤꯁꯦ ꯃꯐꯝ ꯈꯔ ꯂꯥꯞꯅ ꯄꯨꯒꯗꯕꯅꯤ꯫ ꯆꯦ ꯃꯆꯦꯠꯇ ꯍꯥꯞꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯑꯁꯤ ꯂꯝꯈꯥꯡꯗ ꯇꯥꯍꯧꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯨꯡꯗꯗꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯁꯥꯒꯤ ꯌꯨꯝꯗꯒꯤ ꯈꯥꯎ ꯄꯨꯔꯛꯎ꯫ ꯔꯦꯈꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯈꯥꯅ ꯆꯥꯛꯁꯪꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯏꯕꯦꯝꯃ ꯃꯥꯂꯦꯝ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥ, ꯏꯟꯖꯥꯡ ꯁꯦꯝꯃꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯔꯦꯝꯕ ꯐꯠꯇꯕ ꯈꯔ ꯂꯩꯕ ꯑꯁꯤ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯩꯁꯥ ꯇꯤꯡꯈꯩ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯃꯥꯡꯍꯟꯗꯣꯏꯕꯅꯣ? ꯀꯗꯥꯏ ꯄꯤꯔꯛꯑꯣ, ꯑꯩ ꯇꯧꯒꯦ꯫ ꯅꯪꯅ ꯍꯨꯟꯗꯣꯛꯀꯦ ꯈꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯒꯦ꯫ ꯁꯤꯒꯨꯝꯕꯁꯤꯗꯤ ꯅꯄꯥꯝꯅꯒ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯛꯄꯤꯔꯝꯃꯣꯏꯅꯦ꯫ ꯏꯄꯥꯝꯗꯗꯤ ꯑꯐꯕ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯊꯣꯡꯉꯦ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯠꯇ ꯊꯣꯡꯗꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯕꯛꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯑꯝꯃꯤ꯫ ꯌꯦꯡꯉꯣ, ꯑꯩ ꯀꯌꯥꯝ ꯍꯥꯎꯅ ꯊꯣꯡꯒꯦ ꯌꯦꯡꯉꯣ꯫ ꯔꯦꯈꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯧ ꯅꯨꯄꯤꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯈꯥ ꯀꯩꯊꯦꯜꯗ ꯆꯥꯅꯕ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯕ, ꯅꯪꯒꯤ ꯀꯣꯕꯤꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ? ꯀꯣꯕꯤ ꯍꯥꯏꯕ꯭ꯔꯣ ꯏꯅꯦ? ꯀꯦꯖꯤꯗ ꯂꯨꯄꯥ 10 ꯈꯛꯇꯅꯤ꯫ ꯀꯩꯅꯣ ꯌꯥꯝ ꯇꯥꯡꯉꯤꯁꯤꯕꯣ? ꯂꯨꯄꯥ 10 ꯒꯥꯏꯅ ꯂꯨꯄꯥ 10 ꯄꯤꯔꯝꯃꯒꯦ, ꯀꯦꯖꯤ ꯑꯃ ꯂꯧꯔꯒꯦ꯫ ꯍꯣꯏ ꯏꯅꯦ, ꯂꯧꯔꯣ ꯑꯗꯨꯗꯤ꯫ ꯔꯦꯈꯥꯅ ꯀꯣꯕꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯕꯤ ꯊꯝꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯀꯣꯕꯤ ꯃꯅꯥ ꯈꯔ ꯈꯨꯜꯂꯝꯃꯤ꯫ ꯏꯅꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯒꯤ ꯀꯣꯕꯤ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯗꯤ ꯁꯥ ꯁꯟꯗ ꯄꯤꯖꯅꯕ ꯃꯆꯤꯟꯖꯥꯛ ꯇꯥꯔꯅꯤ꯫ ꯑꯗꯣ ꯏꯅꯦꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯂꯧꯔꯤꯕꯅꯣ? ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯗꯤ ꯃꯁꯤ ꯐꯨꯠꯂꯒ ꯍꯛꯆꯥꯡꯗ ꯇꯩꯕꯗ ꯈ꯭ꯋꯥꯡ ꯅꯥꯕꯒ ꯂꯣꯏꯅ ꯐꯩ ꯍꯥꯏꯅꯦ꯫ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯇꯩꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯣ, ꯑꯁꯦꯡꯕꯒꯤ ꯐꯕ꯭ꯔꯥꯅꯦ? ꯐꯩꯕꯨ ꯍꯥꯏꯔꯗꯤ ꯄꯨꯔꯣ ꯏꯅꯦ꯫ ꯇꯣꯝꯕꯅ ꯄꯨꯔꯣ ꯍꯥꯏꯕꯗꯒꯤ ꯔꯦꯈꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯤꯛꯄꯅꯤ, ꯃꯇꯥꯡ ꯆꯥꯗꯅ꯫ ꯃꯥ ꯀꯔꯤꯁꯨ ꯅꯥꯔꯝꯃꯣꯏ꯫ ꯀꯣꯕꯤꯗꯣ ꯃꯥꯅ ꯃꯌꯨꯝꯗ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯅꯕ ꯇꯧꯔꯤꯅꯤ꯫ ꯃꯥꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯤꯛꯃꯟꯗꯅ ꯃꯃꯤꯡꯗꯤ ꯐꯖꯅ ꯆꯠꯂꯕꯅꯤ꯫ ꯇꯥꯊꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯄꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯕꯔꯣ? ꯗꯨꯀꯥꯟ ꯐꯝꯕ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ
Gopando ngarangdo kalengi nungsa sabasi hemankrena fen ama lairubane adubu mamaduna fen tharaga maigi bil hena tingi haiduna fendo thudekre haine onthokna waramgani mai machaga mamau nupigado ma yanaba hotnabada Hoine ngarangdo aikhoi nupido moida chatlubani adubu moigi mamau nupido yamna wana lehowi hai numidang gaido maiga amta thandabida tumhalle haine aduna yam wai haina aikhoi nupina wari saraki hai mafam aduda leiriba mipum khudingmakna rekhagi maram sadana likchanba asida mabu maming yamna chatammi adubu nongma rekhana dukanda leiringai mamau nupi ado laami Ima, ngarangi imana kaithiendagi leirakpa kobi manasingdo sanna loina chakhre onthokpanida aduga nangna sando tangedi hairaga aigi nakta lakaga nungsinena pau taminine nang kaidau leige madu sanawana nang yumda leiba natro sando khangadi tanaraga phuba yadro Ima, sando atai kanagasu nate aikhoi kaka thoiba hoigi sandune adudabu aina kari hairuduno kamaina phuduno sandubo wafam adu tabadagi thoibagi manakta rekha laami thoiba nangbu kai lege wa amta haigene kari haige idomsa nangi sanduna aigi chanaba thamba mana masing mayamdo chakhre haine aduna nang madugi paisa piyu karino haisibu idomsa aigi sandubu idomsa hoidaga lakporo aduga idomsa bu karamba kanda bazardagi mana masinga leigene nahan kopi khara tombadagi lemna laukhibaduro madu nanga thibam thoktine nangna paisa piba ngamoi hairagana yeng nangi sangi sangomga magi santhigado aingonda piyu nangna pidrabasu ai madu laugani asi haramnaba matung rekha chatkirami adubu thoibadi rekhagi wa adu tabada yamna sauninglammi karino nangbo kainomdi tawbana faida ima se yapna likmankhre aikhoina paisa mayam manghanbasu taba aikhoibu kayam kuina sumaina lekhisi haibano kaidaurage imana haibabu nang imagi mawong mato khangliba natro mana tawrido aikhoigi fanaba ngaktani magise aikhoibu nungaisanu haiba natti magise mabuk pataba amasu yaurine karino noi anina hainaridubo gopan kari haino imong nupina nangna yamna sauningbagi mawong tawriduna imabo kayam kuirage mafam asida lakpa kaino nang nupina haridubo aina hangnisida pakhom piyu mana haibadi aikhoi dukando usi mayam leide aduna usi hatnaba usi da khara leisena haibani usi hidak leiba haibase paisanido maduda paisa amu manghalanu adu saru kanadagino hawdong ama lawuso hawdong lawrabadi paisasu tingoidana mathangi numita gopana mamana haibagi matung ina hawdong ama lawduna dukan aduda thamammi aduga hawdong adunasu dukan manungduda koichen chenduna usi kaya fanaba tawrami nang asingbagi imana hayana hawdong pura iro hoi pura ine karigi upai lei imana haibawa inba tabani asumna wari sanaringai ahauba makhol ama tarami adubu karino yenglubada sangom sapu adu leimaida taaduna leirami karina tawsibo aina hawdong purakpadi usi phanma purakpani aigi dukan mang taknaba
ꯄꯨꯔꯛꯄꯗꯤ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯃꯥꯡꯉꯦꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯃꯥ ꯔꯦꯈꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯒꯣꯄꯦꯟ, ꯀꯩꯗꯧꯔꯦ ꯅꯪ ꯑꯗꯨꯗ ꯂꯥꯎꯔꯤꯗꯨꯅ? ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯧꯗꯣꯡꯗꯨꯅ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯁꯪꯒꯣꯝ ꯆꯐꯨ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡꯉꯦ꯫ ꯒꯣꯄꯦꯟ, ꯅꯪꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯩꯒꯤ ꯐꯤꯒ ꯂꯣꯏꯅ ꯆꯤꯛꯈꯥꯏꯔꯦ꯫ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯀꯌꯥꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯒꯦꯗꯣ꯫ ꯏꯃꯥꯅ ꯃꯔꯝ ꯆꯥꯗꯅ ꯀꯥ ꯍꯦꯟꯅ ꯂꯤꯛꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦ꯫ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯅꯨ ꯑꯩꯉꯣꯟꯗ꯫ ꯑꯩꯗꯤ ꯅꯣꯏꯗ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯅ ꯇꯧꯕꯅꯤ꯫ ꯍꯧꯗꯣꯡꯒꯤ ꯃꯍꯨꯠ ꯎꯆꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛꯇꯣ ꯂꯩꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯑꯃꯥꯡꯕꯗꯤ ꯑꯣꯏꯔꯣꯏꯗ꯫ ꯂꯤꯛꯁꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯂꯤꯛꯃꯜꯂꯁꯨ ꯐꯠꯇꯦꯀꯣ ꯏꯃꯥ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯄꯤꯛꯄ ꯂꯤꯛꯁꯟꯕꯅ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦꯗꯣ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯔꯣꯏ꯫ ꯐꯔꯦ, ꯏꯃꯥꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯎꯆꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯂꯩꯔꯨꯈꯤꯒꯦ, ꯄꯤꯅꯤꯡꯕ ꯃꯃꯜ ꯄꯤꯁꯅꯨ꯫ ꯑꯗꯨ ꯍꯧꯗꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯏꯃꯥꯒ ꯌꯨꯝꯗ ꯂꯩꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯂꯤꯛꯁꯟꯕ ꯑꯗꯨ ꯐꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫